Hello. Sisu ngang ba hꯧrꯛꯑꯦ amadi. Sidi lai katnaba si gaji hek to asika. Lere. Yes. Kaiba? Pirangadaba nate paigadaba am layne he nangbo. Sina machuzi ke dori basida. Fazadre nangai sala mala machuzi ben kam. Sa se bong thong kan na bu sa be tawis.
ꯍꯧꯖꯤꯛꯇ ꯑꯊꯣꯟꯕꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯝ ꯁꯥꯠꯂꯦ ꯔꯣꯁ ꯆꯕꯨꯟꯁꯨ ꯑꯗꯨꯗꯤ ꯍꯦꯛꯄ ꯌꯥꯔꯔꯣꯏ ꯂꯦꯃꯟ ꯆꯨꯔꯛꯀꯗꯧꯔꯦ ꯑꯁꯤꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯥꯝ ꯐꯖꯅ ꯁꯥꯠꯍꯧꯕꯅꯤ ꯂꯣꯏ ꯁꯥꯠꯀꯥꯏꯔꯝꯃꯤ ꯂꯥꯏ ꯀꯠꯄꯒꯤ ꯃꯇꯝꯁꯦ ꯉꯥꯏꯕꯤꯔꯝꯗ꯭ꯔꯦ ꯂꯣꯏ ꯁꯥꯠꯂꯝꯃꯤ ꯂꯥꯏꯒꯤꯁꯦ ꯂꯥꯏꯅꯤꯡꯊꯧꯒꯤꯅ ꯆꯦꯡ ꯍꯩꯔꯁꯦ ꯑꯗꯨꯒ ꯂꯥꯏꯃꯔꯦꯜꯒꯤꯅ ꯀꯩꯅꯣꯗꯪ ꯇꯧꯔꯁꯤ ꯑꯊꯦꯟꯄꯣꯠ ꯆꯦꯡ ꯈꯔꯒ ꯍꯥꯞꯄꯒꯅꯦ ꯑꯊꯦꯟꯄꯣꯠ ꯑꯗꯨꯃꯥꯏꯅꯗꯪ ꯁꯦꯝꯃꯁꯤ ꯊꯥꯔꯒ ꯁꯤꯃ ꯊꯝꯈ꯭ꯔꯁꯤ ꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯣꯡꯕꯁꯤꯅꯅꯦ ꯉꯟꯅ ꯍꯦꯛꯆꯜꯂꯦ ꯍꯥꯟꯅ ꯍꯦꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯄꯥꯝꯃꯨꯗꯅ ꯍꯦꯛꯇ꯭ꯔꯦꯗꯣ ꯑꯗꯨꯅ ꯂꯥꯁꯤꯗꯤ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯂꯩꯔꯦ ꯆꯦꯡꯗꯪ ꯊꯝꯃꯁꯤꯀꯣ ꯈꯔ ꯀꯨꯏꯈ꯭ꯔꯕꯅꯦ ꯍꯦꯛꯂꯛꯏꯁꯦ ꯄꯤꯔꯨꯛꯀ ꯀꯣꯝꯄ꯭ꯔꯦꯛꯀ ꯂꯥꯏꯃꯔꯦꯜꯒꯤ ꯁꯦꯝꯈ꯭ꯔꯁꯤ ꯂꯣꯏꯔꯦ ꯊꯥꯡꯖꯟꯗꯣꯔꯦ
Sao khi sẽ thầm đi ra thì không được thầm 시시네 히에이스 ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤꯁꯨ ꯃꯥ ꯍꯦꯛꯑꯗ꯭ꯔꯥ ꯑꯗꯒꯤ ꯀꯣꯕꯤ ꯑꯣꯏꯔꯣꯏꯗꯕ ꯃꯇꯨꯡꯗꯁꯨ ꯃꯔꯤꯃꯨꯛ ꯍꯦꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣ ꯀꯥꯍꯟꯗꯣꯏꯕ ꯃꯁꯣꯏ ꯍꯧꯖꯤꯛꯅ ꯀꯩꯅꯣꯁꯦ ꯍꯦꯛꯄ ꯍꯧꯊꯔꯁꯦ ꯑꯩꯅ ꯆꯠꯍꯜꯂꯝꯃꯤꯅꯦ ꯍꯣꯏ ꯌꯥꯏꯌꯦ ꯑꯃꯍꯦꯛꯇ ꯌꯥꯏ ꯑꯩꯅ ꯆꯠꯂꯝꯗ꯭ꯔꯦꯅ ꯇꯧꯕꯤꯔꯝꯃꯤꯅꯦ ꯆꯦꯡꯀꯨꯞ ꯃꯅꯥꯒꯤ ꯈꯨꯍꯥꯎꯁꯦ ꯅꯣꯡꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕ ꯐꯖꯅ ꯑꯗꯨꯝ ꯆꯣꯡꯈꯠꯂꯦ ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯆꯥ ꯅꯍꯥꯟ ꯍꯨꯟꯕ ꯃꯌꯥꯝꯗꯨꯅꯦ ꯍꯦꯛꯏꯁꯦ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯃꯄꯤ ꯐꯥꯕ ꯐꯖꯕ ꯑꯃ ꯍꯦꯛꯇ꯭ꯔꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔꯁꯨ ꯐꯥꯔꯛꯀꯗꯧꯕ ꯃꯄꯨꯡ ꯐꯥꯔꯛꯀꯗꯧꯕ ꯂꯩꯔꯤ ꯑꯗꯨꯗꯣ ꯉꯥ ꯑꯇꯦꯛꯄꯒ ꯇꯧꯔ ꯊꯣꯡꯕ ꯍꯥꯎꯔꯅꯤ ꯑꯗꯨꯒꯤ ꯊꯝꯕꯁꯦꯅ ꯍꯥꯏꯔ ꯍꯦꯛꯇꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯦꯛꯂꯛꯑꯒꯦ ꯑꯗꯨꯒ ꯂꯥꯁ ꯋꯥꯏꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯅꯝꯃꯗꯤꯀꯣ ꯃꯇꯝ ꯐꯅꯌꯥꯝ ꯆꯪꯉꯅꯤꯕ ꯌꯥꯝ ꯍꯧꯔꯤ ꯁ꯭ꯋꯥꯏꯗ ꯆꯦꯡꯀꯨꯞ ꯃꯅꯥ ꯍꯦꯛꯄꯗ ꯎꯔꯛꯏꯅꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯄꯥꯟꯕ ꯍꯧꯔꯝꯃꯦ ꯄꯥꯜꯂꯛꯑꯅꯤ ꯃꯊꯪ ꯃꯊꯪ ꯂꯤꯔ ꯂꯩꯔꯝꯁꯨ ꯆꯦꯡꯒꯣꯏꯁꯤꯁꯨ ꯍꯦꯛꯑꯝꯃꯦꯅ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝ ꯍꯧꯔꯤꯕꯅꯤ ꯉꯁꯤ ꯍꯦꯛꯂꯛꯏꯈꯩꯗꯣ ꯁꯤꯈꯩꯁꯤꯅꯦ ꯀꯣꯕꯤ ꯃꯁꯣꯏꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯀꯣꯝꯄꯥꯛꯇꯒ ꯇꯧꯔꯒ ꯍꯦꯛꯑꯕꯅꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯦ ꯁꯤ ꯂꯩꯔꯦ ꯉꯁꯥꯏꯁꯨ ꯂꯥꯏ ꯀꯠꯄꯒꯤ ꯀꯩꯅꯣ ꯍꯦꯛꯑꯦꯗꯅꯀꯣ ꯇꯣꯃꯦꯇꯣ 3-4ꯃꯨꯛ ꯍꯦꯛꯑꯦꯅ ꯑꯆꯧꯕꯗꯣ ꯁꯤꯁꯤꯅ ꯀꯦꯡꯉꯣꯏꯅꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛꯂꯛꯏꯅꯦ ꯃꯥꯅ ꯈꯪꯗꯕ ꯃꯔꯣꯏ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯂꯩꯔꯤꯌꯦ ꯑꯗꯨ ꯋꯥꯠꯂꯤ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯒ ꯄꯨꯟꯅ ꯆꯔꯥ ꯑꯃ ꯆꯥꯕ ꯌꯥꯔꯅꯤ ꯁꯤꯅ ꯇꯦꯖꯄꯇꯥ ꯈꯤꯇꯪ ꯈꯨꯟꯖꯤꯜꯂꯛꯄꯅꯦ ꯇꯥꯔꯝꯕꯗꯣ ꯑꯗꯒꯤ ꯁꯤꯅ ꯆꯦꯡꯀꯨꯞ ꯃꯅꯥꯅꯦ ꯆꯦꯡꯀꯨꯞ ꯃꯅꯥꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯈꯨꯌꯥꯝ ꯑꯃ ꯇꯧꯋꯦ ꯆꯦꯡꯀꯨꯞ ꯃꯅꯥꯁꯤꯗꯤ ꯐꯖꯅ ꯊꯣꯡꯕ ꯌꯥꯔꯅꯤ ꯁꯤꯃ ꯕꯤꯟꯁꯇꯨꯗꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯍꯦꯛꯑꯦꯗꯅꯀꯣ ꯂꯥꯏ ꯀꯠꯄꯒꯤ ꯑꯗ ꯕꯤꯟꯁꯁꯦ ꯈꯔꯁꯨ ꯂꯩꯔꯤ ꯑꯗꯨ ꯍꯦꯛꯆꯟꯗ꯭ꯔꯕꯅꯦ ꯁꯤ ꯈꯤꯇꯪ ꯂꯤꯕ ꯃꯥꯜꯂꯦ ꯑꯩꯅ ꯌꯦꯡꯕꯗ ꯍꯦꯛ ꯇꯣꯔꯛꯄꯅꯦ ꯑꯗꯒꯤ ꯁꯤꯁꯨ ꯃꯔꯣꯏꯁꯦ ꯃꯀꯥ ꯇꯥꯕ ꯃꯔꯣꯏꯁꯦ ꯈꯤꯇꯪꯗꯤ ꯃꯣꯠꯂꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯕꯥꯛꯇ ꯇꯥꯏꯅꯔꯒ ꯍꯧꯕ ꯀꯩꯅꯣꯈꯩꯗꯣ ꯃꯀꯥ ꯇꯥꯕꯈꯩꯗꯣ ꯑꯗꯨꯗꯨꯅꯦ ꯈꯟꯗꯣꯛꯏꯁꯦ ꯌꯥꯝꯃꯦ ꯁꯤ ꯃꯔꯣꯏꯁꯤꯁꯨ ꯄꯥꯛꯅꯝꯒꯨꯝꯕ ꯆꯥꯊꯣꯛꯄ ꯌꯥꯔꯅꯤ ꯑꯩꯈꯣই ꯃꯤꯗꯣ ꯈꯔ ꯌꯥꯝꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯩꯁꯤ ꯐꯗꯤꯒꯣꯝ ꯈꯔꯒ ꯄꯣꯛꯂꯛꯑꯦ ꯑꯗꯨꯒꯅꯦ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣꯗꯣ ꯑꯩꯅ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯀꯣꯕꯤ ꯌꯥꯝ ꯑꯣꯜꯂꯔꯣꯏꯗꯕ ꯀꯦꯕꯦꯖ ꯑꯣꯜꯂꯔꯣꯏꯗꯕ ꯑꯩꯈꯣꯏ ꯀꯛꯊꯠꯈ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯥꯖꯅꯕ ꯀꯣꯕꯤ ꯃꯁꯣꯏ ꯇꯥꯅꯕ ꯁꯤꯈꯩꯁꯤꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯁꯤꯗꯩꯁꯤꯗ
Bye bye. Rồi đấy con ạ, màn hình băng băng ca cái cỏ, mà nằm rất là